Sakhangdaba Meeoi Singna Meeoi Singna Yumda Nongmei Kapsillamle bom langsinduna kian khanganbagi thabak adumak thokle Imphal da phongba paoche Naharol Thoudang gi Editor Khoirom Loyalakpa gi yumda Sakhangdaba Meeoi Singna Nongmei round kaya Kapsillamle Thoudog asigi matangda SKTV news na fangwa paugi matungina ngarang nongyai matung minute kun lom chatpa matamda Sakhangdaba Meeoi Singna Imphal district ki Haingang police station konba kontha khabam lai harau fa manakta laiba editor sigi yum tamna nongmei round khara Kapsillamle hairi Thoudog adu da yum gi gata nongmei maruna pan kibagi mafam taruk leramki adu moinamak Thoudog adu da sok papan badi yaukhide Sakhangdaba Singna Nongmei Kapsillamle matamda editor Loyalakpa masamaki Naharol gi Thoudang paoche gi office da thabak tawduna leiki Thoudog thokpham da ngasi ayuk Haingang police ki team ama laktuna yengsin khebage loinana manak nakpa mafam dagi kapthokraba nongmei maru gi tongning taru fangba ngamkhibage loinana Haingang police na case ama lokhatuna makhata na thajanba haukhre hairi Thoudog adu gi matang de Editor Khoirom Loyalakpa na phongdoraki bagi matungina chayesigi haukhiba June thada Naharol gi Thoudang paoche da pau ma yauki numit adu dagi mangon da piramba security score lokthokibage loinana numidang da thabak loiraga yumda halakpagi lambida gari amana tungda koitan tanaraki madudagi yumda changlamdana halakpage loinana kaisampata leiba paoche sigi office da ahing lektuna lerakibani madugi matung haukhiba numit mari mangani gi mamangdagi yumda amuk halaktuna leiki adubu yumda nongmei kapsinduna landaramba asidi punsi temsingnarakpani haina lawi lanai nungaitaba lerebasu phongna adumak lakpiyu madunatana journalism gi lamda singnaba oirabadi compromise tawroi haiki Nongalamdai pung tarani thuiga minute kun ahing nongyai chapchana haitare adoida agi get sida Sakhangdaba mi khara lakanda with sophisticated weapons kapajane na amni na yungi angang iti tare do ade imong fina ingonda phone tore sorana baro makhai adai taramane nomoyam kape akhoi get male ado sum khudong thiba nangani kari gi wajano wakhanje khalaganda ai kana da sum telan kitri kengna ba kanam sileite kari jino ingonde thmai tawri sena phaw hai tare get si yo kanda get yo pon matam de get se nongun madu nga ngaram Manipur da freedom of expression se asi mapung phana phangda bani mamang de gi hona hogi paumi mayam am si gi ba yaw khre journalism da taina bagi thabak se dum recently adum lai hai tare aduna as a freedom of right freedom of expression ji phangnana bu hona bada journalist ji aduki matik waje singna base kari haidong no ai ngasi bom da kana am taga ai confrontation to volete ai gi professional lines da any mi khudi ma ai gi maru ngakta ni akhoi da yekna ba thamte akhoi di phajaba paw for kanda laiba ke kanaga da ba miyam gi kanaga da ba aduk ba mayam du to ro kanda lejaba group ba mani